खुरुमजरी मथेल रेसिपी चैनल असिगी माइकईदगी मयाम तराम नोकचरी मयाम ngasidi khajingairi gi akangba achar makhala ma semjage ado aina semdoriba achar se akhogi mapanda like tamduna leiba ichini nausing adudagi thabak tokduna leiba ichini nausing na yumdagi semlaga puba matamda madi akangba oibanina pubada su yamna khudong chagani adudagi kuina thamba su yagani ba aduna mayam video se hauna ba tawjirage mayam na video se skip amta tawduna loiba phawa mideng tabi अहमद खाजिंगारी से हाँ सेंग चाथोपीरनी खराईगुब पेपर थारग खाजिंगारी से कंगनब केम केम लाउबगी चांगदो अदु फावबो फुदोपीरनी खाजिंग से फजन कंगे अदो अतई खाजिंग अचार सिदा चंगदब अतई मचल सिंगसु मथंग मथंग हाइजरगे असिदा तिलौ लेजरे तिलौ से मीडियम साइज की मंगा खक लौबीरे असिदा सिंग लेजरे सिंग से मकु खोक्तोलो मतुंगदा फजन सेंग चाथोपीरे असिदा चनम लेजरे चनम से मकु खोक्तोलो मतुंगदा मासे सेंग चाथोपीरे चनम सु सिंगसु चाथोलो मतुंगदा को मासे संथोक्तुना माइदि फेन मखादा थम्मेबा फजन मागी चोटपे इसिंगदो अदु फजन कंगहनबीगनी सिदा मोरो असांगबी अकंगबदो अदु खरा लौबीरे मचल हाइबबु असि खक्तनी अतै दिसेंबर मतमदा हापगी मतुंगिना अदुम हाइजरगे हौजिक मचल सिंगसे हाइबा लोइरबनिना सेंबगी प्रोसेसता मुक्सलसी हौजिक अहानबदा तिलौ से हाना लोइना पापाना सोइबीरनी हौजिक असिदा इना कोन अमा लौरे असिदा असोइबा तिलौ सिंगसे लोइना हापचनबीरनी थुम खजिक्तंग लौबीरे अदुगा थुम से तिलौ सिदा चाइसनबीरनी थुम हाबला मतुंगदा फजना मिक्स तौसनबीरनी हौजिक असि मखु कुपसिनदुना मिनिट 5 मुक थंबीरनी हौजिक चनम सिसु अमुक मकक मकक सेंबीरनी हौजिक सिंगसे अमुक सोइबीरनी हौजिक तिलौ से मिनिट 5 मुक फारे अदु तिलौ से हाना फजना नोइखाइबीगनी हाइबदि मागी मचा मचा से तोंगान तोंगान तानबगी दमकता फजना नोइखाइर मतुंगदा मसाइ थुम हापखिबदुना तिलौ से मसादगी मही थोकलैयबा अदु मही से सेंगना कंगना सुंदोकपीगनी हौजिक तिलौ से मही से सुंदोकपा लोइरे अचार सेमनबगीदमकता गैसता खांग अमा थांगले खांग से सारे हौजिक थाव हापीरनी थाव से हंगाम थाव ओइना हापे अचार सिदि हंगाम थावना हेलिको महाव लेबा हौजिक अहानबदा अचार दा हापनबा मोरो कंगबसे असि हाना थावदा फजना तावथोपीरनी हौजिक असि यारनी अदुना लौथोपीरनी हौजिक असिदा तिलौ से हापचनबीरनी तिलौ से फजना मुलहंदुना केम केम लाउबदो अदुगी चांग फावो फजना ngौबीदोइनी तिलौ से मुंदी मुल्ले अदुबु मागी चांग से खितंग दिवाली केम गदौबा हौजिक तिलौ से मागी मुनबगी चांग से चप चारे असुमाइना केम केम लाउना मुनगदौबनी हौजिक अइना प्लेट अमदा टिश्यू पेपर अमा थारगा थमले असिदा तिलौ से हापचनबीरनी हौजिक असिदा ngसाइगी चनमदो चनम सगाइबदो असि हापीरनी चनम सिसु फजना केमे यारनी अदुना लौथोकपीरनी
ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯁꯥꯏ ꯁꯣꯏꯈꯤꯕ ꯁꯤꯡ ꯃꯀꯛꯇꯣ ꯑꯗꯨ ꯑꯃꯨꯛ ꯇꯥꯎꯊꯣꯛꯄꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯔꯅꯤ ꯑꯗꯨꯅ ꯂꯧꯊꯣꯛꯄꯤꯔꯅꯤ꯫ ꯉꯁꯥꯏ ꯉꯧꯗꯨꯅ ꯊꯝꯈꯤꯕ ꯃꯣꯔꯣꯛꯁꯦ ꯈꯨꯠꯅ ꯐꯖꯅ ꯇꯣꯠꯈꯥꯏꯕꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯆꯅꯝ ꯑꯁꯨꯕ ꯈꯔ ꯍꯥꯞꯄꯤꯔꯅꯤ꯫ ꯆꯅꯝꯁꯦ ꯐꯖꯅ ꯃꯨꯟꯅꯕ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ꯫ ꯆꯅꯝꯁꯦ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯃꯇꯥꯡ ꯑꯁꯤꯗ ꯈꯥꯖꯤꯡ ꯉꯥꯔꯤꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯈꯥꯖꯤꯡ ꯉꯥꯔꯤꯁꯦ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯉꯧꯕꯤꯒꯅꯤ꯫ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯕ ꯃꯇꯨꯡꯗ ꯑꯁꯤꯗ ꯌꯥꯏꯉꯪꯁꯦ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯇꯛꯈꯥꯏꯈꯤꯕ ꯃꯣꯔꯣꯛ ꯑꯀꯪꯕꯗꯣ ꯑꯁꯤ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ꯫ ꯑꯁꯤꯗ ꯍꯤꯡ ꯈꯤꯇꯪ ꯍꯥꯞꯄꯤꯔꯅꯤ꯫ ꯃꯣꯔꯣꯛꯇꯤ ꯍꯥꯞꯈꯤꯕ ꯃꯣꯔꯣꯛ ꯇꯛꯈꯥꯏꯕꯗꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯌꯥꯔꯅꯦꯕ ꯑꯗꯨꯕꯨ ꯃꯆꯨ ꯈꯤꯇꯪ ꯐꯖꯅꯕ ꯑꯩꯅ ꯁꯤꯗ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪ ꯍꯥꯞꯄꯤꯔꯦ ꯑꯗꯣ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯍꯥꯞꯇ꯭ꯔꯒꯁꯨ ꯀꯩꯝꯇ ꯀꯥꯏꯗꯦ꯫ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ꯫ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯃꯩꯁꯦ ꯊꯤꯡꯖꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯈꯥꯖꯤꯡꯁꯦ ꯀꯣꯟ ꯑꯃꯗ ꯂꯧꯊꯣꯛꯄꯤꯔꯅꯤ꯫ ꯑꯁꯤꯗ ꯈꯥꯖꯤꯡ ꯉꯧꯕ ꯂꯩꯔꯦ ꯑꯁꯤꯅ ꯇꯤꯜꯍꯧ ꯑꯇꯥꯎꯕꯗꯣ ꯑꯗꯨꯒ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯅꯝ ꯑꯇꯥꯎꯕꯗꯨꯅꯦꯕ ꯑꯗꯨꯒ ꯑꯁꯤꯅ ꯁꯤꯡ ꯀꯣ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤꯕꯀꯣ꯫ ꯍꯧꯖꯤꯛ ꯑꯁꯤꯗ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯃꯆꯨꯔ ꯄꯥꯎꯗꯔꯁꯦ ꯆꯥꯃꯁ ꯑꯃꯒꯨꯝꯕ ꯍꯥꯞꯄꯤꯒꯅꯤ ꯑꯁꯤꯅ ꯑꯆꯥꯔꯁꯦ ꯃꯍꯥꯎꯁꯨ ꯍꯦꯟꯒꯠꯀꯅꯤ ꯑꯗꯨꯒ ꯀꯨꯏꯅ ꯊꯝꯕꯁꯨ ꯌꯥꯗꯣꯏꯅꯦꯕ ꯑꯁꯤ ꯃꯥꯔꯀꯦꯠꯇ ꯌꯥꯝꯅ ꯂꯥꯏꯅꯁꯨ ꯐꯪꯕꯅꯤ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯁꯦꯝꯕ ꯌꯥꯏ ꯑꯃꯆꯨꯔ ꯄꯥꯎꯗꯔ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯃꯊꯪꯗ ꯆꯦꯅꯦꯜꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ꯫ ꯑꯃꯆꯨꯔ ꯄꯥꯎꯗꯔꯁꯤꯗꯤ ꯑꯗꯨꯝ ꯍꯩꯅꯧ ꯑꯁꯪꯕꯁꯦ ꯀꯪꯍꯜꯂꯒ ꯇꯛꯈꯥꯏꯔꯒ ꯑꯗꯨꯝ ꯁꯦꯝꯕꯅꯦꯕ ꯑꯁꯤ ꯍꯥꯞꯄꯤꯔꯦ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ꯫ ꯑꯆꯥꯔꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯁꯤ ꯔꯦꯗꯤ ꯑꯣꯏꯔꯦ꯫ ꯃꯌꯥꯝ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯈꯥꯖꯤꯡ ꯑꯆꯥꯔꯒꯤ ꯔꯦꯁꯤꯄꯤ ꯑꯁꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯌꯨꯝꯗ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯆꯥꯕꯤꯌꯨ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯍꯥꯎꯗꯣ ꯆꯥꯔꯒ ꯈꯪꯒꯅꯦꯕ꯫ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯦ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯦꯝꯍꯟꯅꯤꯡꯕ ꯑꯅꯧꯕ ꯃꯊꯦꯜ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯁꯣꯏꯗꯅ ꯑꯗꯨꯝ ꯁꯦꯝꯖꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯕꯥꯏ ꯕꯥꯏ꯫